이몽도 마이 짜에 하예 저비 화이기 멍원도 마이 짜에 하예 angau kari taunaba yaure Puputomba hꯧjikta chawbi khoigi mangkhol leiba pirol mai chakle haidina muthalamman Oh madu mangni ai khoi imung da su mai chak lakli do chawbi a noi da su yaurak la boire Hoi ise kamaina saklak lino su khangde mangon da mai thamba su natte mi ai di on thok na kire da ko tawri se mai bu ma thanda chak pa yabra haiba ise nangbo Puputomba 피범마세 이암늘로 실락가다우리 아이코이 콜레카에 시다 부차나바 미레베스 나띠 까나나 따우리바노 하이브수 캉디다우리시 Oh ai khoi lai kai da ai na chingna ba amadi lai ko 까나노 낭 싱나리바두나 Oh kana oi ni ai ge hentak mai bani da na 헨탁 마이바 하이바 마부터 롱어드라네 ana sanaba soidana oiramni tada madugi maibado mayum makai gado loina ne thudek laga phadobani ngai kho amukta phingat khino matik saba khudam changdam yaudana mingonde hekta maran si heide ko haima pupu tomba kari mate hek tawramdana amuk chalage hairiro lairon tiron ga sola roitra haiba pasot ai lairon teron son ba heite nangon hai khrab natro ai mai ban nate ne nang na yamna solaning laga hentak mai ba kauru ro chalu kai no he masigi pupu tomba se sauraga muk chatkre haiba puputombasu hauzik kana thijilibani hantak marak thokliba thokdok mayamase karina thokhanbano haiba masu khangdri masu matam khara laukisana amam matheng basida nakhong hampam thiba amuk salibra ha puputomba nang hengang thorak pasima natte ai khoibo nongal madagi numit taba phawba khong ha ma adum leba mi man ba haiba puputomba ngasidagi ai khoi lamhang tumhang da khong ham la roi he to naw hoi da nungti gi ham ba chalani magi amang sangdudi tamrai bhut ka amat leite साथी ने नुंगाई खजानी है aduga de puputomba ai wa ma ga halamde akhoi itaw pitru man chido hantak mai bani mahan ba soidana oramni pitru do ma ga dum leimina bani ko pikai khoi ni ma ge manakta pitru hangba chalu basu but macha macha mayam chen thorei hojikti ma but chanara bani natra deba ma nga sai ne chai sa do bani Hello, Laikai Som the Laibiriba, Nungsijaraба, Numidang Kudingi among Sang Chandrabadi, Tumba Suya Yadaba, Isil Inau, Ise Ichal, Satra Satri, Amadi, a pick pa angang masa singi mapamda, Maiki Tonda, Karigumba Matang Kanganjari, Madudi, put it lakpam tonau maitai. ꯑꯩꯒꯤ ꯑꯃꯥꯡꯁꯪ ꯑꯁꯤ ꯅꯨꯃꯤꯗꯥꯡꯗ ꯈꯣꯡ ꯍꯥꯝꯕꯗ ꯀꯔꯤꯁꯨ ꯇꯧꯗ꯭ꯔꯕ ꯇꯝꯅꯂꯥꯏꯁꯤꯡꯅ ꯁꯣꯛꯄ ꯉꯝꯗ꯭ꯔꯕ ꯑꯃꯥꯡꯁꯪꯅꯤ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯑꯃꯥꯡꯁꯪ ꯑꯁꯤꯗ ꯅꯨꯃꯤꯗꯥꯡꯗ ꯈꯣꯡ ꯍꯥꯝꯕꯤꯅꯤꯡꯕ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯦ ꯏꯆꯜ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯅ ꯍꯧꯖꯤꯛꯃꯛ ꯇꯤꯀꯦꯠ ꯑꯃꯃꯝꯇꯪ ꯀꯛꯄꯤꯍꯧꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯗ ꯄꯨꯛ ꯅꯨꯡꯉꯥꯏꯇꯕ ꯏꯔꯣꯝꯕ Thao thum hena chachiluduna amang sangda toina chatkanba ichil inaw singi oinadi offer saw na pijari
ꯈꯨꯗꯣꯡ ꯆꯥꯕ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯑꯗꯣꯝꯅ ꯈꯣꯡꯗ ꯍꯥꯝꯅꯤꯡ ꯍꯥꯝꯐꯝꯗꯤ ꯂꯩꯇ ꯋꯥꯅ ꯁꯥꯡꯅ ꯑꯣꯅ ꯊꯣꯏꯅ ꯈꯥꯡꯒꯗꯕꯒꯤ ꯁꯔꯨꯛꯄꯨꯗꯤ ꯃꯁꯤꯗ ꯂꯥꯎꯔꯤꯁꯤ ꯇꯣꯅꯥꯎ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯥꯒꯤ ꯃꯊꯣꯡ ꯆꯥꯗꯕꯁꯦ ꯑꯃꯨꯛ ꯍꯧꯔꯛꯀꯗꯧꯔꯦ ꯇꯧꯔꯤꯁꯦ ꯀꯛꯄꯤꯍꯧꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯑꯗꯨꯒ ꯑꯗꯣꯝꯅ ꯑꯄꯥꯝꯕ ꯃꯑꯣꯡꯗ ꯃꯀꯥ ꯂꯥꯝꯅ ꯈꯣꯡ ꯍꯥꯝꯕꯤꯌꯨ ꯍꯥꯏ ꯇꯣꯅꯥꯎ ꯍꯧꯖꯤꯛ ꯅꯪꯅ ꯃꯥꯏꯛꯇ ꯂꯥꯎꯔꯤꯕ ꯅꯨꯃꯤꯗꯥꯡꯗ ꯅꯪꯒꯤ ꯑꯃꯥꯡꯁꯪꯁꯦ ꯈꯣꯡ ꯍꯥꯝꯕꯗ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯔꯤꯗꯨꯕꯨ ꯆꯨꯝꯃꯕ꯭ꯔꯣ ꯍꯥꯏꯕ ꯆꯨꯝꯃꯤꯍꯦ ꯏꯇꯩꯃ ꯄꯥꯁꯣꯠ ꯑꯩꯅꯕꯨ ꯑꯣꯏꯗꯕ ꯉꯥꯡꯒꯗ꯭ꯔꯣ ꯍꯥ ꯅꯣꯏꯒꯤ ꯌꯨꯝ ꯈꯛꯇꯅꯤ ꯇꯝꯅꯔꯤꯁꯦ ꯇꯣꯅꯥꯎ ꯑꯩꯒꯤꯗꯦꯕ ꯀꯔꯤꯁꯨ ꯇꯧꯕꯤꯗꯦ ꯑꯣ ꯑꯗꯨꯗꯤ ꯅꯪꯒꯤ ꯇꯥꯉꯧꯒꯤ ꯇꯤꯀꯦꯠ ꯑꯃꯠꯇ ꯍꯥꯟꯅ ꯄꯤꯌꯨꯁꯦ ꯅꯪꯒꯤ ꯇꯤꯀꯦꯠꯁꯤꯕꯨ ꯀꯌꯥꯅꯣ ꯍꯥꯏꯕ 이때이마 빠스나 콜랑칸 가우더라고 하이리샤 야 만났대다 루파 아니 각다니 이때이마 ꯑꯣ ꯑꯗꯨꯗꯤ ꯁꯦꯟꯗꯣ ꯑꯩ ꯅꯣꯏ ꯇꯥꯉꯧꯅ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯃꯈꯣꯡ ꯍꯥꯝꯕ ꯂꯥꯛꯄꯗ ꯄꯤꯔꯛꯂꯒꯦꯀꯣ 예 콜랑칸ꯗꯕꯨ 수업게 하이로 이때이마 ꯄꯤꯔꯛꯀꯅꯤ ꯍꯥꯏꯕ ꯅꯪꯕꯣ ꯀꯗꯥꯏ ꯅꯪꯒꯤ ꯇꯤꯀꯦꯠꯇꯣ ꯑꯃꯠꯇ ꯍꯥꯟꯅ ꯄꯤꯌꯨꯁꯦ 다구도 이때이마 빠스게 티켓 아무도 삐코 ꯇꯣꯅꯥꯎ ꯍꯧꯖꯤꯛ ꯅꯪꯅ ꯂꯥꯎꯔꯤꯕꯗꯨꯕꯨ ꯆꯨꯝꯕ꯭ꯔꯣ ꯍꯥꯏꯕ ꯆꯨꯝꯃꯦ ꯀꯩꯅꯣ 이때이마 ꯑꯗꯣ 이때이마ꯒꯤꯁꯨ 티켓 ꯑꯃ ꯀꯛꯀꯦ ꯍꯥꯏꯔꯤꯔꯣ ꯑꯣ ꯑꯩꯒꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯗꯤꯅꯦ ꯅꯨꯃꯤꯗꯥꯡꯗ ꯈꯣꯡꯒ ꯍꯥꯝꯖꯗꯦ ꯅꯣꯏ ꯇꯥ ꯊꯝꯕꯧꯒꯤꯅꯦ ꯀꯗꯥꯏ ꯑꯩꯉꯣꯟꯗ ꯇꯤꯀꯦꯠ ꯑꯝꯇ ꯄꯤꯔꯛꯎꯁꯦ 이때이마ꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯈꯜ ꯇꯥꯏꯗ ꯉꯁꯤꯒꯤ ꯈꯨꯂꯥꯡꯈꯥꯡꯁꯦ 이때이마ꯅ ꯑꯣꯏꯅ ꯀꯧꯔꯦꯍꯦ ꯇꯥꯈꯨꯗꯣ 티켓 아무도 삐코세 세 이때이마 타로 아스 다구도 아이다 거우네 난 이때이마 타로다 이때이마 거우노 하이바 아이 코이디 아칸 이때이다 ꯀꯧ ꯏꯇꯩꯃ ꯀꯧꯒꯦꯔꯥ ꯏꯕꯣ ꯀꯧꯒꯦꯔꯥ ꯅꯪꯅ ꯀꯧꯅꯤꯡꯕꯇ ꯍꯦꯛ ꯀꯧ ꯑꯩꯗꯤ ꯅꯨꯡꯗꯥꯡ ꯈꯨꯗꯤꯡꯒꯤ ꯈꯣꯡ ꯍꯥꯝꯕꯝ ꯂꯩꯇꯦꯅ ꯋꯥꯔꯤꯁꯤꯗꯤ ꯇꯣꯅꯥꯎ ꯍꯣꯏꯗ ꯑꯣꯏꯅ ꯍꯥꯝꯃꯅꯤ ꯇꯣꯅꯥꯎ ꯃꯅꯥꯛ ꯆꯠꯂꯒ ꯇꯤꯀꯦꯠ ꯑꯃ ꯀꯛꯍꯧꯕꯅ ꯐꯔꯅꯤ ꯍꯣꯏꯅꯦ ꯏꯇꯥꯎ ꯃꯗꯨꯅ ꯐꯔꯅꯤ ꯀꯤꯒꯅꯣ ꯃꯌꯥꯝ ꯀꯤꯒꯅꯣ ꯑꯩꯁꯦ ꯇꯣꯏꯂꯦꯠꯇ ꯚꯨꯠ ꯆꯪꯕ ꯉꯝꯗꯅꯕ ꯑꯥꯏꯇꯦꯝ ꯃꯌꯥꯝ ꯑꯃ ꯄꯨꯔꯦꯕ ꯑꯩꯁꯦ ꯍꯦꯚꯤ ꯗꯤꯁꯀꯥꯎꯟꯠ ꯄꯤꯒꯅꯤ ꯇꯣꯏꯂꯦꯠꯇ ꯚꯨꯠ ꯆꯪꯕ ꯉꯝꯗꯅꯕ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯑꯃ ꯄꯨꯔꯦ ꯂꯥꯛꯄꯤꯔꯣ ꯍꯩꯃꯥ ꯔꯥꯖꯨ ꯕꯌꯥꯁꯦ ꯄꯣꯠ ꯃꯌꯥꯝ ꯄꯨꯔꯒ ꯑꯃꯨꯛ ꯂꯥꯛꯏꯅꯦ 이제 ꯂꯥꯛꯑꯣ ꯑꯃꯨꯛꯇ ꯍꯪꯉꯨꯁꯦꯕ ꯂꯥꯛꯄꯤꯔꯣ ꯑꯩꯁꯦ ꯚꯨꯠ ꯆꯪꯕ ꯉꯝꯗꯅꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯄꯨꯔꯦ ꯂꯥꯛꯄꯤꯔꯣ ꯔꯥꯖꯨ ꯕꯌꯥ ꯚꯨꯠ ꯆꯪꯅꯅꯕ ꯀꯔꯤ ꯄꯣꯠꯅꯣ ꯌꯥꯎꯔꯤꯗꯨꯕꯣ ꯌꯥꯎꯔꯦꯅꯦ ꯚꯥꯕꯤ ꯑꯁꯤꯒꯤ ꯀꯣꯃꯨꯠꯁꯦ ꯌꯨꯝꯒꯤ ꯇꯣꯏꯂꯦꯠꯇ ꯍꯥꯞꯄꯗꯤ ꯚꯨꯠ ꯆꯪꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯃꯁꯤꯒꯤ ꯀꯣꯃꯨꯠꯁꯦ ꯌꯥꯝꯅ ꯁ꯭ꯄꯤꯁꯦꯜ ꯑꯣꯏꯕ ꯀꯣꯃꯨꯠꯅꯦ ꯑꯁꯤꯗꯤ ꯌꯥꯝꯅ ꯇꯥꯡꯉꯝꯅꯤꯕꯣ ꯃꯁꯤ ꯅꯠꯇꯕ ꯑꯇꯩꯗꯤ ꯌꯥꯎꯗ꯭ꯔꯕꯣ ꯌꯥꯎꯔꯦꯅꯦ ꯚꯥꯕꯤ सिगी स्प्रे से टॉयलेट मनुंग कापोने आई मसी मनम से ताबदा भूत चंगबा चोंगम ngमोय भाभी तनाव मसीदा कन्ना लाउरिसे राजू भैया मालिने 마슈 봇 마양 뿌렸다 마이네 मसीगी मयांगसिना मरोल अमाबा अइने टॉयलेट की बिजनेस तौगे तौरिङासिदा माना करी नो अमुक पुरैसिना ताखुदो लाओ मसीगी राजू भैयासे अमुकता तांथौसे
ꯑꯗꯨꯒ ꯚꯥꯕꯤ ꯃꯁꯤꯒꯤ ꯍꯨꯏꯁꯦꯟꯁꯦ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯐꯝꯕꯗ ꯀꯟꯅ ꯑꯍꯨꯝꯂꯛ ꯈꯣꯡꯉꯣꯅꯦ ꯃꯗꯨꯝꯅ ꯇꯧꯔꯕꯗꯤꯀꯣ ꯚꯨꯠ ꯆꯪꯕ ꯉꯝꯃꯣꯏ ꯍꯥꯏꯕ ꯏꯁꯄ꯭ꯔꯦꯒ ꯍꯨꯏꯁꯦꯟꯒ ꯄꯨꯟꯅ ꯂꯧꯔꯣ ꯂꯨꯄꯥ 5 ꯄꯤꯔꯣ ꯚꯥꯕꯤ ꯐꯔꯦꯅꯦ ꯃꯁꯤꯒꯤ ꯏꯁꯄ꯭ꯔꯦꯁꯤꯒ ꯍꯨꯏꯁꯦꯟꯁꯤꯒ ꯄꯤꯔꯝꯃꯣ हाय राजू भैया अइना टॉयलेट की बिजनेस तौरिङाइसिदा करिगिनो नंग अमुक कारण तासलैसे हा ꯀꯔꯤꯅꯣꯅꯦ ꯚꯩꯌꯥ ꯅꯈꯣꯏꯒꯤ ꯈꯨꯟꯁꯦ ꯇꯣꯏꯂꯦꯠꯇ ꯚꯨꯠ ꯆꯪꯉꯦ ꯍꯥꯏꯕꯗꯣ ꯃꯗꯨ ꯐꯅꯕ ꯑꯩꯅ ꯄꯣꯠ ꯆꯩ ꯃꯌꯥꯝ ꯄꯨꯕꯅꯤꯅꯦ ꯃꯁꯤꯗ ꯅꯪ ꯀꯔꯤꯒꯤ ꯁꯥꯎꯔꯦ ꯚꯩꯌꯥ ꯅꯪꯁꯨ ꯃꯁꯤꯒꯤ ꯇꯣꯏꯂꯦꯠ ꯀꯣꯃꯨꯠꯁꯦ ꯑꯃ ꯂꯧꯔꯣ ꯚꯩꯌꯥ ꯃꯁꯤꯒꯤ ꯀꯣꯃꯨꯠꯁꯦ ꯍꯥꯞꯄꯗꯤ ꯅꯪꯒꯤ ꯇꯣꯏꯂꯦꯠꯇ ꯚꯨꯠ ꯆꯪꯕ ꯉꯝꯃꯣꯏ ꯍꯥꯏꯕ हाय नंगना पोरकलिबा पोचे मयामदु अमत कानरुइने लैकाइसिदा तोनाव अइगी भूत चंगदबा टॉयलेट लेरी नंग खंद्रो हा नंगने अइने सारुक्त्रिङाइसिदाने याम थुना चलहौरोइबो सारुक्तनाने सचलकनी हे नंग ꯑꯩ ꯁꯥꯎꯒꯅꯨꯅꯦ ꯚꯩꯌꯥ ꯅꯪꯅ ꯀꯣꯃꯨꯠꯁꯦ ꯄꯥꯝꯗ꯭ꯔꯁꯨꯀꯣ ꯑꯁꯤꯒꯤ ꯁ꯭ꯄ꯭ꯔꯦꯁꯦ ꯂꯧꯔꯣꯅꯦ ꯚꯩꯌꯥ ꯇꯣꯏꯂꯦꯠ ꯃꯅꯨꯡꯗ ꯀꯥꯞꯄꯣ ꯍꯥꯏꯕ ꯚꯨꯠ ꯆꯪꯕ ꯉꯝꯗꯕꯅꯤꯅꯦ अई नंगी स्प्रे का मत पामदे सटक्रो हाइसिनी जाद्रदिबको पुलिस कौजनी हे नंग ꯑꯗꯨꯗꯤ ꯄꯨꯂꯤꯁ ꯀꯧꯅꯕ ꯃꯁꯤꯒꯤ ꯍꯨꯏꯁꯦꯟꯁꯦ ꯂꯧꯔꯣꯅꯦ ꯚꯩꯌꯥ ꯑꯗꯨꯒ ꯀꯟꯅ ꯈꯣꯡꯉꯣ ꯍꯥꯏꯕ ꯚꯩꯌꯥ इया राजू भैया नंग सटक्रो हायरगा ꯑꯩꯁ ꯅꯪ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯚꯩꯌꯥ नंग टॉयलेट की पोसै गाबु पुरगा लाकदुको लादिबा मथोंग क्या सारो हे नंग ꯑꯩꯕꯨ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯁꯤꯖꯤꯟꯅꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯂꯪꯊꯣꯛꯈ꯭ꯔꯁꯤꯔꯥ ꯃꯥꯏꯕ ꯂꯣꯀꯦꯟꯅ ꯍꯤꯡꯂꯤꯉꯩꯗꯗꯤ ꯃꯥꯅ ꯂꯣꯏꯕ ꯚꯨꯠꯇꯨꯅ ꯃꯥꯕꯨ ꯁꯦꯟ ꯌꯥꯝꯅ ꯄꯥꯏꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯍꯜꯂꯝꯃꯤ ꯍꯥꯏ ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤꯅ ꯑꯩꯕꯨ ꯁꯦꯟ ꯄꯥꯏꯍꯟꯕ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥꯅꯦ ꯑꯩꯒꯤ ꯆꯥꯛ ꯊꯥꯛꯄꯤꯌꯨ ꯅꯪꯕꯨ ꯁꯦꯟ ꯄꯥꯏꯍꯟꯒꯦ 이마! 타로!
ꯅꯝꯕꯤꯒꯅꯨ ꯑꯩꯒꯤ ꯍꯦꯟꯇꯥꯛꯀꯤ ꯃꯅꯝꯁꯦ ꯅꯝꯃꯨ ꯅꯝꯕꯤꯗꯦ ꯃꯅꯝ ꯀꯔꯤꯃꯠꯇ ꯍꯦꯛ ꯅꯝꯕꯤꯗꯦ ꯃꯁꯤꯒꯤ ꯍꯦꯟꯇꯥꯛ ꯃꯇꯝꯁꯦ ꯂꯩꯔꯗꯤ ꯌꯥꯔꯦ ꯍꯣꯔꯦ ꯌꯣꯡꯆꯥꯛꯀ ꯏꯔꯣꯜꯂꯒ ꯐꯖꯅ ꯆꯥꯊꯔꯨꯔꯒꯦꯍꯦ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯍꯦꯟꯇꯥꯛ ꯃꯇꯨꯝꯁꯦ ꯀꯦꯜꯂꯦꯅꯦꯍꯦ ꯍꯦ ꯃꯗꯨ ꯆꯥꯅꯕ ꯅꯠꯇꯦꯅꯦ ꯑꯩꯒꯤ ꯊꯧ ꯇꯧꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯍꯦꯟꯇꯥꯛꯅꯤꯅꯦ ꯉꯥꯏꯈꯣꯅꯦ ꯍꯩꯃꯥ ꯅꯪꯕꯨ ꯃꯆꯤꯟ ꯀꯟꯕꯤ ꯃꯄꯨꯔꯣꯏꯕꯗ ꯈꯠꯅꯕ ꯍꯧꯕꯤ ꯁꯛꯊꯤꯕꯤ ꯊꯔꯣ ꯍꯥꯏꯗꯨꯕꯨ ꯅꯪ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯍꯥꯏꯕ ꯅꯪꯅ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯍꯥꯏꯈꯤꯕꯗꯣ ꯀꯔꯤ ꯍꯥꯏꯕꯅꯣ ꯑꯣ ꯅꯪꯒꯤ ꯅꯨꯄꯥꯅ ꯇꯣꯏꯅ ꯇꯣꯏꯅ ꯍꯥꯏꯕ ꯊꯔꯣ ꯁꯛꯊꯤꯕꯤ ꯍꯥꯏꯗꯣ ꯅꯪ ꯅꯠꯇ꯭ꯔꯥ ꯍꯥꯏꯕꯅꯦ ꯍꯩꯃꯥ ꯀꯝꯗꯧꯅꯤ ꯇꯧꯔꯤꯁꯤꯗꯤ ꯊꯔꯣꯁꯦ ꯑꯣꯟꯊꯣꯛꯅ ꯃꯔꯥꯏꯕꯛ ꯊꯤꯈ꯭ꯔꯦꯗꯀꯣ ꯀꯔꯤ ꯃꯇꯧꯅꯣꯅꯦ ꯑꯩꯅ ꯎꯔꯤꯁꯤꯕꯣ ꯑꯩ ꯌꯥꯝ ꯆꯥꯛꯏꯗꯀꯣ ꯍꯦꯟꯇꯥꯛ ꯃꯥꯏꯕꯅ ꯊꯝꯕꯧꯁꯦ ꯅꯨꯄꯤ ꯁꯥꯕꯤ ꯑꯣꯟꯊꯣꯛꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯍꯦ ꯑꯩꯅ ꯅꯠꯇꯦꯅꯦ ꯅꯣꯏꯕꯣ ꯃꯁꯤ ꯌꯧꯔꯗꯤ ꯑꯩꯁꯨ ꯀꯣꯛ ꯉꯥꯎꯔꯦ ꯑꯩ ꯌꯥꯝ ꯆꯥꯛꯏꯗꯀꯣ ꯏꯁ ꯑꯩꯅ ꯎꯔꯤꯕ ꯂꯤꯂꯥ ꯃꯌꯥꯝꯁꯤꯕꯨ ꯀꯔꯤꯅꯣꯅꯦ ꯂꯣꯏꯔꯦ ꯂꯣꯏꯔꯦ ꯍꯥꯏꯍꯩꯗꯦ ꯂꯣꯏꯔꯦ ꯈꯨꯟꯁꯦ ꯄꯨꯝꯂꯣꯏ ꯂꯣꯏꯔꯦ ꯑꯩꯁ ꯇꯣꯅꯥꯎ ꯀꯗꯣꯝꯗꯒꯤ ꯃꯅꯝꯅꯣ ꯅꯪꯅ ꯇꯧꯔꯛꯂꯤꯁꯤꯅ ꯍꯥ ꯍꯥꯏ ꯑꯗꯨꯛ ꯅꯝꯊꯤꯕ ꯅꯪꯅ ꯁꯤꯗ ꯀꯩꯗꯧꯕꯒꯤ ꯂꯥꯛꯂꯤꯕꯅꯣ ꯍꯥ ꯅꯪꯕꯨ ꯇꯣꯅꯥꯎ ꯍꯥꯏꯕ ꯍꯨꯔꯥꯟꯕꯗꯨ ꯅꯠꯇ꯭ꯔꯣ ꯀꯩꯗꯧꯔꯒꯦ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯁꯥꯎꯔꯤꯗꯣ ꯀꯔꯤꯒꯤꯅꯣ ꯁꯤ ꯌꯧꯔꯗꯤ ꯑꯩ ꯈꯥꯡꯕ ꯉꯝꯂꯔꯣꯏ ꯍꯥꯏ ꯇꯣꯅꯥꯎ ꯍꯥꯏꯕ ꯂꯨꯋꯥꯎꯕꯧ ꯅꯪꯅ ꯇꯧꯊꯣꯔꯛꯄ ꯊꯕꯛꯁꯦ ꯃꯊꯣꯡ ꯑꯃꯠꯇ ꯍꯦꯛ ꯆꯥꯗꯦꯗꯀꯣ ꯅꯠꯇꯦ ꯅꯪꯕꯨ ꯀꯅꯥꯒꯤ ꯑꯃꯥꯡꯁꯪꯗ ꯀꯨꯝꯃꯔꯤꯅꯣꯕ ꯃꯅꯝꯁꯤꯗꯤ ꯃꯅꯝꯁꯤ ꯅꯝꯊꯤꯕꯅ ꯂꯣꯏꯔꯦꯕ ꯇꯣꯅꯥꯎ ꯅꯪꯅ ꯃꯅꯝ ꯅꯝꯊꯤꯖꯔꯁꯨ ꯅꯪꯕꯨꯗꯤ ꯑꯩꯅ ꯂꯦꯝꯅ ꯁꯨꯡꯊꯥ ꯍꯦꯛ ꯊꯥꯔꯣꯏ ꯑꯣꯟꯊꯣꯛꯅꯁꯨ ꯅꯝꯊꯤꯈ꯭ꯔꯦ ꯇꯥ ꯊꯝꯕꯧ ꯅꯪꯗꯤ ꯅꯨꯄꯤ ꯁꯥꯕꯤ ꯑꯃꯨꯛ ꯑꯣꯜꯂꯕꯣ ꯏꯇꯩꯃ ꯊꯔꯣꯗꯤ ꯁꯥꯊꯤꯅ ꯍꯔꯥꯎꯔꯕꯅꯤ ꯍꯣ ꯑꯣꯖꯥ ꯍꯦꯟꯇꯥꯛ ꯃꯥꯏꯕꯧ ꯇꯣꯅꯥꯎꯒꯤ ꯃꯅꯝꯁꯦ ꯍꯥꯟꯅ ꯑꯝꯇ ꯀꯣꯛꯍꯜꯂꯨ ꯃꯅꯝꯁꯤ ꯅꯝꯕꯗꯅꯦ ꯑꯩ ꯁꯥꯎꯕꯒ ꯑꯃꯠꯇ ꯉꯝꯗ꯭ꯔꯦꯗ ꯑꯩ ꯃꯅꯝ ꯅꯝꯊꯤꯕꯁꯦ ꯐꯅꯕ ꯂꯥꯏꯔꯣꯟ ꯇꯤꯔꯣꯟ ꯈꯔ ꯁꯣꯜꯂꯨ ꯀꯩꯗꯧꯔꯒꯦ ꯌꯥꯗ꯭ꯔꯦ ꯋꯥꯅꯤ ꯅꯝꯊꯤꯕꯅ ꯇꯧꯔꯤꯁꯦ ꯏꯁ ꯂꯨ ꯇꯧꯔꯤꯗ ꯃꯅꯝ ꯅꯝꯊꯤꯕ ꯐꯅꯕ ꯃꯟꯇ꯭ꯔꯗꯤ ꯑꯩꯗꯤ ꯈꯪꯗꯦꯅꯦ 이씨, 야드레. ꯃꯅꯝꯁꯤꯗꯤ ꯑꯩ ꯈꯥꯡꯕ ꯉꯝꯗ꯭ꯔꯦꯍꯦ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯇꯧꯔꯤꯁꯤꯕꯣ ꯑꯩ ꯃꯦꯟ ꯃꯥꯟꯒ ꯑꯃꯇ ꯇꯥꯗ꯭ꯔꯦꯗ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯍꯦ ꯅꯨꯄꯥ ꯅꯪꯅ ꯊꯣꯛꯍꯜꯂꯤꯕ ꯉꯥꯛꯇꯅꯤ ꯇꯧꯁꯟꯅꯔꯤꯔꯥ ꯑꯁꯦꯡꯕ꯭ꯔꯥ ꯍꯥꯏꯁꯨ ꯈꯪꯗꯕ ꯅꯪ ꯈꯪꯒꯅꯤ ꯅꯪ ꯈꯪꯒꯅꯤꯕ ꯅꯪ ꯈꯪꯕ꯭ꯔꯥ ꯅꯪ ꯇꯧꯅꯨꯅꯦ ꯅꯪꯕ ꯅꯪ ꯏꯒꯗꯅ ꯅꯪ ꯑꯩꯅꯦ 이때이면 타러 따 타먹지 카레가 부잘로 마치 한dak 말을 야나 옥드라버니 부잘로 해 낭보나 나돈도 오키 나돈 반브로 나 사드 뻑리바 아망바 마얌도 낭보
ꯅꯪꯕꯨ ꯃꯅꯝꯒ ꯑꯃꯠꯇ ꯅꯝꯗ꯭ꯔꯕ꯭ꯔꯥꯕ? ꯅꯝꯗꯦꯍꯦ ꯑꯩꯗꯤ ꯂꯣꯛ ꯀꯟꯅ ꯊꯨꯡꯏ ꯑꯩꯁꯨ ꯃꯅꯝꯁꯦ ꯈꯥꯡꯕꯒ ꯉꯝꯁꯤꯜꯂꯛꯇ꯭ꯔꯦꯗ. ꯏꯁ ꯑꯩ ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯑꯒꯦ. ꯀꯩꯗꯧꯅꯔꯒꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯇꯥ ꯊꯝꯕꯧ ꯏꯇꯩꯃ ꯊꯔꯣꯁꯦ ꯃꯅꯝ ꯅꯝꯕꯤ ꯁꯥꯟꯅꯔꯤꯅꯤ. ꯅꯪꯗ ꯐꯨꯔꯒ ꯐꯒꯗꯕꯅꯤ ꯍꯦ. ꯅꯪ ꯏꯃꯥꯏ ꯄꯦꯝꯃ 이때마 ꯁꯅꯧ ꯋꯥꯔꯛꯀꯤꯁꯤꯗꯤ. ꯇꯨ ꯃꯁꯤꯗꯅꯦꯕ ꯑꯩꯅ ꯃꯥꯁꯦ ꯁꯨꯄꯥꯝ ꯍꯦꯛ ꯄꯥꯝꯗ꯭ꯔꯤꯁꯦ. 이제마 낭기 농시 삭담 우락다바 꾸이락레다. masakse yingdaba na tindi kangi ay. 담바오 아이디 본기 셀라곰 마팜 마시다 와나 렐레다. 호 이베마 Nang ne isa yan sa limbra hay babu ne apay po na thomakani ko nang. Nungan ba tagi numita pa phawa heloi sakin bi ho ta janingdre ai. 나봄 담바오 아이디 본기 셀라곰 마팜 마시다 와나 렐레다. 호 이베마 Iche, thambau sibu tasing nang ngau ramali niya. Mana suk thamoy sok dana tengthadana saklibi say sibu. Kanagi no haywani. ꯈꯪꯗ꯭ꯔꯦꯗ ꯏꯕꯦꯝꯃ ꯏꯁꯩꯅꯦꯅ ꯏꯔꯣꯏ ꯈꯣꯡꯕ ꯍꯦꯛ ꯃꯥꯜꯂꯗꯅ ꯃꯥꯒꯤ ꯊꯔꯣ ꯍꯥꯏꯁꯦ ꯀꯔꯤꯃꯠꯇ ꯍꯦꯛ ꯍꯥꯏꯗꯕ꯭ꯔꯥ ꯈꯪꯗꯦ. Pele da ko ay. Nongale heloi sak henbi numit tare heloi sak henbi. Natte ay sibu sikrabra hayba. Tharo ay ama isaw saw na leiringai da nang na heloi haidana tawri sibu ay nungairam gani khanbro. 헬로이 삭헨비 낭기 마이통기 망알디 아힌기 마tamda thokpa tandalgi mangalgumbani. 오 헬로이 삭헨비 나붕 탐바우 아이디 낭부 우닝바나 와칼세 라이타다레코. Tandan hayba hojiki do. Phare ne nang na tandan hairabani na nungthilgi matam sida ne nang tandan uro ko nang tandan uro ba. 호이마 아이 그림 또 오드레. Tas khangbra. 호이마 아이 그림 또 오드레. Hai tharo, karino thambau sibo makok ta sapu upaga tholang ni sibo. Nang mu thambau se masangam dre hairadi khitta so halu ne he. 아이 봄도 간비요. 아이 셜풀레. 남치 Hojikti kau khodana heloi sak henbi do. Mana kanba lakpri ngo. 남치 Ay, tharo, nang natawdi sibu karino. Nigi makokta chapulop sildubo. Nang bungaw rabra haywani. Nongale heloi sak henbi numit tare heloi sak henbi. Natte noi oira su taba gamgadra haiba. Noi gi nupa duna ne ai gi nupa na tawri se sumaina tawraga noi bu nungai gadro. Ai na tawri se pelaktradana tawri bani ne pelaktadana. Kanana bu magi nupa gi makokta sapu umna gi haiba. ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ.